ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯁꯝ ꯕꯦꯝꯕꯦꯝꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯈꯨꯜ ꯑꯃꯗ ꯍꯥꯎꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯄ ꯈꯨꯜ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯁꯦꯜ ꯊꯨꯝ ꯌꯥꯝꯅ ꯄꯥꯏꯕ ꯃꯤ ꯑꯃꯠꯇ ꯑꯣꯏꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯊꯕꯛ ꯁꯨꯅꯕ ꯂꯩꯔꯒꯅ ꯆꯔꯥ ꯍꯦꯟꯗꯕ, ꯑꯗꯨꯒ ꯂꯩꯇ꯭ꯔꯒꯅ ꯇꯣꯛꯄ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯎꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯤꯃꯤꯒꯤꯗꯤ ꯃꯆꯥꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯝꯃꯤ꯫ ꯍꯥꯎꯕꯅ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯁꯨꯔꯕꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕꯅ ꯊꯥꯛꯄꯗ ꯌꯥꯝꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯎꯕꯗꯤ ꯂꯥꯏꯔꯕꯒꯤ ꯃꯊꯛꯇꯨꯗ ꯌꯥꯝꯅ ꯁꯨꯅꯤꯡꯂꯝꯗꯦ, ꯌꯥꯝꯅꯁꯨ ꯇꯜꯂꯝꯃꯤ꯫ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕꯁꯨ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯤꯃꯤꯁꯨ ꯃꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯃꯥꯟꯅꯕ ꯄꯨꯜꯂꯦ ꯍꯥꯏꯕꯗꯨ ꯍꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯟꯕꯅ ꯃꯆꯥꯁꯤꯡ ꯑꯗꯨꯗꯁꯨ ꯁꯦꯜ ꯇꯥꯟꯕꯒꯤ ꯂꯝꯕꯤ ꯑꯃꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯒꯤ ꯁꯦꯜ ꯇꯥꯟꯕꯒꯤ ꯃꯔꯝꯗ ꯑꯃꯠꯇ ꯇꯥꯛꯄꯤꯔꯝꯗꯦ꯫ ꯂꯩꯀꯥꯏꯁꯤꯡꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯂꯛꯄ ꯑꯗꯨꯅ ꯃꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯔꯥ ꯍꯦꯟꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯗꯕꯅ ꯁꯤꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯥꯁꯤꯡ ꯑꯗꯨꯕు ꯃꯥꯏꯀꯩꯗ ꯆꯥꯛꯅꯤꯕ ꯑꯃꯗꯤ ꯍꯨꯔꯥꯟꯕ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅ ꯂꯩꯊꯣꯛꯏ꯫ ꯅꯣꯡꯃ ꯍꯥꯎꯕꯅ, "ꯅꯨꯄꯤ, ꯃꯁꯤꯒꯤ ꯄꯤꯛꯂꯕ ꯀꯥꯟꯅꯗꯕ ꯈꯨꯜ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯆꯠꯂꯁꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕꯅꯦ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯃꯔꯣꯏ꯫ ꯁꯍꯔ ꯑꯆꯧꯕꯗ ꯆꯠꯇꯅ ꯏꯔꯥꯏꯕꯛ ꯌꯦꯡꯉꯨꯔꯁꯤ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯕꯨ ꯁꯍꯔ ꯑꯗꯨꯗ ꯀꯥꯏꯗ ꯂꯩꯗꯅ ꯀꯔꯝꯅ ꯁꯦꯜ ꯇꯥꯜꯂꯨꯒꯗꯧꯔꯤꯕꯅꯣ? ꯁꯍꯔꯗ ꯆꯠꯂꯁꯤ ꯅꯨꯄꯤ, ꯑꯗꯨꯒꯅꯦ ꯑꯩꯅ ꯄꯥꯟꯗꯤ ꯁꯥꯔꯛꯂꯒꯦ꯫ ꯑꯗꯨꯒ ꯅꯪꯅ ꯑꯉꯥꯡ ꯌꯥꯝ ꯄꯣꯛꯂꯛꯄꯅꯤꯅ, ꯌꯥꯝ ꯌꯣꯛꯄꯅꯤꯅ ꯑꯉꯥꯡ ꯁꯦꯟꯅꯕ ꯂꯣꯏꯅꯕ ꯐꯖꯅ ꯍꯩꯕꯤ, ꯑꯉꯥꯡꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯕꯤ ꯁꯥꯔꯣ꯫ ꯏꯆꯥꯁꯤꯡꯁꯨ ꯂꯣꯏꯅ ꯃꯥꯅ ꯉꯝꯕ ꯇꯧꯖꯔꯁꯅꯤ." "ꯍꯣꯏꯅꯦ, ꯐꯔꯦꯅꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ" ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯩꯖꯕ ꯄꯣꯠ ꯈꯔ ꯌꯣꯝꯗꯨꯅ ꯃꯦꯃꯤ, ꯍꯥꯎꯕ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯄꯨꯟꯅ ꯁꯍꯔꯗ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯍꯔ ꯑꯗꯨ ꯌꯧꯔꯕꯗ ꯂꯧꯁꯤꯡ ꯂꯩꯔꯕ ꯍꯥꯎꯕꯅ ꯁꯍꯔ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯃꯆꯥꯒ ꯃꯄꯥꯟꯗ ꯊꯝꯂꯝꯂꯒ ꯊꯣꯡꯉꯥꯛꯄ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯄꯨ ꯑꯗꯨ ꯎꯅꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯨꯔꯦ꯫ ꯊꯣꯡꯉꯥꯛꯄ ꯑꯗꯨꯅ ꯃꯄꯨꯗ ꯍꯪꯂꯒ ꯍꯥꯎꯕꯕꯨ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯂꯦ꯫ ꯃꯥꯅ ꯆꯪꯂꯨꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯨꯗꯨ ꯀꯔꯕꯥꯔ ꯌꯥꯝꯅ ꯆꯥꯎꯅ ꯇꯧꯕ, ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯈꯤ꯫ "ꯀꯔꯤ ꯂꯩꯔꯦ ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯩꯕꯨ ꯍꯪꯕꯗꯤ?" "ꯍꯦ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯕ ꯅꯨꯄꯥ, ꯑꯩ ꯑꯁꯦ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯄ ꯌꯥꯝꯅ ꯍꯩꯕ ꯄꯥꯟꯖꯤ ꯑꯃꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯁꯨ ꯑꯉꯥꯡꯒꯤ ꯃꯔꯝꯗ ꯅꯤꯡꯊꯤꯅ ꯈꯪꯏ꯫ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯉꯁꯤꯗꯒꯤ ꯐꯝ ꯑꯁꯤꯗ ꯅꯪꯒꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯖꯒꯦ꯫ ꯑꯩꯒꯤ ꯏꯆꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ, ꯃꯈꯣꯏꯁꯤꯡ ꯑꯁꯤꯁꯨ ꯅꯪꯒꯤ ꯀꯥꯟꯅꯅꯕ ꯅꯪꯒꯤ ꯀꯔꯕꯥꯔ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯍꯜꯂꯨ." "ꯑꯦ, ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯅꯦꯍꯦ꯫ ꯐꯔꯦ, ꯑꯗꯨꯗꯤꯅꯦ ꯅꯈꯣꯏ ꯑꯅꯤꯒꯤꯅꯦ ꯑꯩꯒꯤꯁꯤꯗꯅꯦ ꯂꯩꯔꯣꯀꯣ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯎꯕꯅ ꯃꯄꯥꯟꯗ ꯂꯩꯍꯧꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯥꯎ ꯑꯁꯤ ꯍꯔꯥꯎ ꯇꯝꯂꯨꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯥꯒ ꯀꯥ ꯃꯆꯥ ꯑꯃ ꯃꯈꯣꯏꯅ ꯄꯤꯕꯤꯔꯦ꯫ ꯑꯗꯨꯒ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨꯅ ꯈꯔ ꯍꯩꯊꯕ ꯐꯝ ꯑꯃꯗ ꯁꯥ ꯉꯥ ꯌꯦꯟꯁꯤꯡ ꯌꯦꯡꯁꯤꯟꯅꯅꯕ ꯊꯝꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯄ ꯑꯗꯨꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯨꯄꯥꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯑꯗꯨ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯃꯗꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯄꯁꯤꯡꯒꯤ ꯑꯍꯥꯎꯕ ꯆꯥꯅꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯁꯦꯝꯂꯝꯃꯤ꯫ ꯃꯗꯨ ꯄꯨꯝꯕ ꯃꯤꯃꯤꯅ ꯂꯣꯏꯅ ꯇꯥꯛꯄꯤꯗꯨꯅ ꯃꯥꯅ ꯉꯝꯕ ꯃꯈꯩ ꯂꯣꯏꯅ ꯇꯧꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯨꯒꯤ ꯏꯃꯨꯡ ꯑꯗꯨ ꯊꯕꯛ ꯇꯧꯕ ꯇꯧꯕꯤꯁꯤꯡ ꯑꯗꯨꯁꯨ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯏꯃꯨꯡ ꯑꯗꯨꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤ ꯃꯤꯅꯥꯏꯗꯧꯅ ꯁꯤꯖꯤꯟꯅꯔꯝꯗꯦ꯫ ꯃꯗꯨꯅ ꯃꯦꯃꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯀꯥ ꯂꯥꯝꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯃꯦꯃꯤꯒꯤ ꯋꯥꯈꯜ ꯍꯣꯡꯂꯛꯂꯝꯃꯤ꯫ "ꯑꯁ, ꯏꯃꯨꯡ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥꯗ ꯂꯨꯅ ꯇꯧꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯑꯣ, ꯑꯗꯨꯒ ꯑꯩꯅꯗꯤ ꯏꯆꯥꯁꯤꯡꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕ
ꯑꯩ ꯂꯨꯍꯣꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯩ ꯏꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯈꯣꯏꯕꯨ ꯀꯔꯝꯅ ꯂꯦꯜꯂꯤ ꯑꯃꯨꯛꯇ ꯌꯦꯡꯁꯤꯟꯕꯤꯔꯨꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯦꯃꯤꯗꯤ ꯃꯄꯨꯔꯣꯏꯕ ꯍꯥꯎꯕꯒꯤ ꯃꯔꯝꯗꯗꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯥꯎꯈꯤꯔꯝꯃꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯌꯥꯝꯅꯒ ꯆꯤꯟꯕꯒ ꯃꯥꯒꯤ ꯃꯁꯛ ꯎꯗꯕꯁꯨ ꯌꯥꯝꯅ ꯀꯨꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯍꯥꯎꯕꯗꯤ ꯑꯗꯨꯃꯛ ꯊꯕꯛ ꯑꯃ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯨꯔꯕꯁꯨ ꯃꯊꯦꯜ ꯂꯨꯀꯣꯏ ꯁꯦꯝꯂꯤꯕ ꯃꯌꯥꯝꯗꯨꯅ ꯍꯦꯛ ꯍꯦꯛ ꯇꯥꯟꯊꯣꯔꯛꯏ꯫ ꯀꯅꯥꯝꯇꯅꯁꯨ ꯃꯥꯕꯨ ꯃꯤ ꯑꯣꯏꯅ ꯊꯥꯕꯤꯗ꯭ꯔꯦ, ꯍꯥꯟꯅ ꯌꯦꯡꯕꯤꯗ꯭ꯔꯦ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯃꯥꯕꯨ ꯀꯥꯎꯕꯤꯈ꯭ꯔꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯎꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯌꯥꯝꯅꯁꯨ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯩꯁꯦ ꯆꯥꯛꯁꯦ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯀꯅꯥꯝꯇꯅꯁꯨ ꯑꯩꯕꯨ ꯀꯥꯎꯕꯤꯈ꯭ꯔꯦ, ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯊꯣꯡꯂꯤꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝ ꯑꯁꯦ ꯂꯩꯅ ꯂꯩꯅ ꯍꯥꯎꯕ ꯑꯩꯁꯦ ꯆꯥꯕ ꯐꯪꯗ꯭ꯔꯕꯅꯤꯀꯣ꯫ ꯃꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ? ꯂꯨꯍꯣꯡꯕ ꯃꯅꯨꯡ ꯑꯣꯏꯕꯅ ꯃꯦꯃꯤ ꯅꯣꯡꯃꯇ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯗ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯂꯤ ꯍꯪꯂꯛꯈꯤꯗ꯭ꯔꯦ꯫ ꯍꯥꯎꯕ ꯍꯤꯞꯅ ꯍꯤꯞꯅ ꯋꯥꯈꯜ ꯇꯧꯏ꯫ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ? ꯃꯄꯨ ꯑꯁꯤꯅ ꯑꯩꯒꯤ ꯃꯅꯥꯛꯇ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯅꯕ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ? ꯉꯥꯏꯍꯥꯛ ꯈꯜꯂꯕꯗ ꯍꯥꯎꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ꯫ ꯑꯣ ꯂꯩꯔꯦ, ꯎꯄꯥꯏ ꯑꯃꯗꯤ ꯂꯩꯔꯁꯦ꯫ ꯃꯄꯨ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯍꯨꯔꯥꯟꯗꯨꯅ ꯂꯣꯠꯁꯤꯜꯂꯒꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯄꯨ ꯑꯗꯨꯅ ꯃꯥꯡꯈ꯭ꯔꯦꯅ ꯊꯤꯔꯛꯄꯗ ꯑꯗꯨꯒꯨꯝꯕ ꯊꯤꯕ ꯍꯩꯕ ꯄꯥꯟꯖꯤ ꯑꯩ ꯂꯩ ꯍꯥꯏꯕꯁꯦ ꯃꯥ ꯅꯤꯡꯁꯤꯡꯂꯛꯂꯅꯤ꯫ ꯍꯩꯁ, ꯑꯗꯨꯗꯤ ꯀꯩ ꯄꯣꯠ ꯍꯨꯁꯤꯒꯦ? ꯃꯥꯅ ꯃꯥꯡꯈ꯭ꯔꯦ ꯈꯪꯒꯗꯕ ꯑꯃ ꯍꯨꯗꯕꯗꯤ ꯌꯥꯔꯣꯏꯁꯦ꯫ ꯑꯣ ꯂꯩꯔꯦ ꯂꯩꯔꯦ꯫ ꯀꯩꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯤ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯁꯒꯣꯜ ꯂꯩꯔꯥꯡꯕꯤꯁꯦ ꯍꯦꯛꯇ ꯍꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯁꯪꯒꯣꯜ ꯇꯝꯅ ꯂꯥꯛꯂꯦ꯫ ꯑꯁꯨꯝ ꯆꯠꯅ ꯆꯠꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯁꯒꯣꯜ ꯑꯁꯤ ꯍꯨꯗꯨꯅ ꯑꯩꯅ ꯎꯃꯪꯗ ꯂꯣꯠꯁꯤꯜꯂꯨꯔꯒꯦ꯫ ꯑꯗꯨꯒ ꯃꯣꯏꯅ ꯀꯣꯏꯊꯤ ꯊꯤꯕ ꯐꯪꯗ꯭ꯔꯕꯗ ꯑꯩ ꯅꯤꯡꯁꯤꯡꯂꯛꯂꯅꯤ꯫ ꯍꯥꯎꯕ ꯑꯩꯁꯦ ꯀꯌꯥꯗ ꯁꯤꯡꯂꯤꯕ! ꯍꯧꯖꯤꯛ ꯁꯒꯣꯜ ꯁꯦꯟꯅꯕ ꯃꯤꯁꯨ ꯀꯩꯁꯨ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏ꯫ ꯂꯨꯍꯣꯡꯕꯒꯤ ꯂꯣꯏꯅ ꯂꯥꯡꯅꯔꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯍꯥꯏꯕꯗꯃꯛ ꯊꯣꯛꯂꯦ꯫ ꯁꯪꯒꯣꯜ ꯑꯗꯨ ꯂꯥꯞꯅꯒ ꯂꯩꯕꯒ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯁꯒꯣꯜ ꯑꯔꯥꯡꯕꯤ ꯑꯗꯨ ꯍꯨꯗꯨꯅ ꯄꯨꯔꯛꯂꯦ꯫ ꯁꯒꯣꯜ ꯑꯗꯨꯁꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯨꯅ ꯇꯧꯔꯛꯄ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯑꯗꯨꯒ ꯁꯒꯣꯜ ꯑꯗꯨ ꯎꯃꯪꯒꯤ ꯎ ꯑꯃꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯒ ꯄꯔꯞ ꯄꯔꯞ ꯆꯦꯜꯂꯛꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯑꯃꯨꯛ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯤ ꯑꯍꯟꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯀꯔꯝ ꯇꯧꯔꯤ ꯌꯦꯡꯕ ꯆꯠꯂꯨꯕꯗ ꯁꯒꯣꯜ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯕꯗ ꯃꯄꯥꯗ ꯀꯞꯅ ꯆꯦꯜꯂꯛꯇꯨꯅ ꯇꯝꯂꯦ꯫ ꯕꯥꯕꯣ, ꯑꯩꯒꯤ ꯁꯒꯣꯜ ꯑꯔꯥꯡꯕꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ, ꯁꯒꯣꯜꯗ ꯂꯩꯔꯝꯗ꯭ꯔꯦ, ꯑꯩꯒꯤ ꯁꯒꯣꯜꯗꯣ ꯁꯪꯒꯣꯜꯗ ꯂꯩꯔꯝꯗ꯭ꯔꯦ ꯕꯥꯕꯣ, ꯅꯨꯃꯤꯗꯥꯡꯗ ꯃꯤꯅ ꯍꯨꯕꯤꯈ꯭ꯔ ꯃꯥꯜꯂꯦ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ꯫ ꯍꯦ ꯁꯒꯣꯜ ꯁꯦꯟꯅꯕ ꯁꯥ, ꯅꯈꯣꯏ ꯀꯩꯗꯧ ꯂꯩꯒꯦ? ꯁꯒꯣꯜ ꯃꯥꯡꯈ꯭ꯔꯤꯁꯦ ꯅꯣꯏ ꯈꯪꯗꯕ꯭ꯔꯥ? ꯍꯧꯖꯤꯛꯃꯛ ꯁꯒꯣꯜ ꯑꯗꯨ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯅꯤ ꯅꯣꯏ ꯊꯤꯒꯗꯕꯅꯤ꯫ ꯅꯅꯝꯗꯣ ꯇꯠꯅꯕ ꯂꯣꯏꯅ ꯐꯨꯒꯅꯤ ꯅꯣꯏ꯫ ꯑꯗꯨꯕꯨꯅꯦ, ꯁꯒꯣꯜ ꯑꯗꯣ ꯍꯥꯟꯅ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯅꯣꯏ ꯊꯤꯔꯛꯎ ꯆꯠꯂꯣ꯫ ꯑꯗꯨꯒꯅꯦ, ꯁꯒꯣꯜ ꯑꯗꯨ ꯐꯪꯕ ꯉꯝꯕ ꯃꯤꯗ ꯑꯩꯅ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯒꯅꯤ꯫ ꯃꯤ ꯃꯌꯥꯝ ꯑꯗꯨ ꯈꯥ ꯋꯥꯡ ꯈꯪꯗꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯃꯦꯃꯤꯁꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯁꯦ꯫ ꯑꯩ ꯌꯥꯝ ꯆꯤꯡꯅꯔꯦ꯫ ꯃꯥꯅ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯐꯪꯅꯕ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯦ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯌꯨ ꯃꯦꯃꯤ꯫ ꯏꯕꯦꯝꯃꯒꯤ ꯁꯒꯣꯜ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯇꯥꯖꯔꯦ꯫ ꯃꯗꯨ ꯐꯪꯅꯕ ꯑꯩꯒꯤ ꯅꯨꯄꯥ ꯄꯥꯟꯖꯤꯗ ꯁꯒꯣꯜ ꯑꯗꯨ ꯀꯥꯏꯗ ꯂꯩ ꯍꯥꯏꯕ ꯌꯦꯡꯍꯟꯕ ꯌꯥꯒꯅꯤꯌꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯃꯥꯡꯈꯤꯕꯗꯁꯨ ꯃꯥꯅ ꯀꯌꯥꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯑꯗꯨꯃꯥꯏꯅ ꯊꯤꯗꯅ ꯐꯪꯍꯟꯈ꯭ꯔꯦ꯫ ꯃꯥꯕꯨ ꯑꯃꯨꯛꯇ ꯌꯦꯡꯍꯟꯁꯦ ꯍꯥꯏꯕꯕꯨ꯫ ꯑꯣ ꯆꯨꯝꯃꯤꯅꯦꯍꯦ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯃꯥꯕꯨ ꯀꯧꯔꯨꯔꯣ, ꯁꯒꯣꯜ ꯊꯤꯕꯤꯅꯕ ꯍꯥꯏꯔꯨꯔꯣ꯫ ꯑꯁꯨꯝ ꯃꯦꯃꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯀꯔꯤ, ꯅꯣꯏꯅ ꯅꯍꯥꯟꯈꯩꯅ ꯑꯩꯕꯨ ꯑꯃꯠꯇ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯒ ꯍꯧꯖꯤꯛꯅ ꯑꯩꯕꯨ ꯁꯒꯣꯜ ꯃꯥꯡꯈ꯭ꯔꯕ ꯀꯥꯟꯗ ꯑꯗꯨ ꯈꯛꯇꯅ ꯅꯤꯡꯁꯤꯡꯂꯛꯄ? ꯑꯩ ꯆꯠꯂꯣꯏ꯫ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯨꯆꯣ,
ꯃꯄꯨꯗꯨꯗ ꯑꯩꯗꯤ ꯁꯨꯅ ꯆꯠꯂꯣꯏ ꯀꯅꯥꯝꯇꯅꯅꯦ ꯀꯧꯔꯁꯨ ꯑꯩ ꯂꯥꯛꯑꯣꯏ ꯑꯩꯅꯦ ꯆꯠꯂꯣꯏ ꯍꯥꯏꯅ ꯍꯥꯎꯕꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯦ ꯃꯦꯃꯤꯅ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯂꯕꯁꯨ ꯌꯥꯗ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯦꯃꯤ ꯏꯅꯥꯈꯨꯟꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯥꯎ ꯇꯝꯂꯨꯔꯦ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯦ ꯂꯥꯛꯑꯣ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯆꯨꯝꯃꯤꯅꯦꯍꯦ ꯃꯥꯅ ꯍꯥꯏꯕ ꯑꯩꯅ ꯃꯥꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯊꯧꯁꯥꯕꯤꯔꯨꯗ꯭ꯔꯦ ꯃꯥꯕꯨ ꯌꯥꯝꯅ ꯊꯧꯑꯣꯏꯗꯅ ꯊꯝꯂꯨꯔꯦ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯅꯪꯅ ꯈꯔ ꯍꯥꯏꯕꯤꯌꯨ ꯃꯥꯅ ꯑꯩꯒꯤ ꯃꯇꯦꯡꯁꯦ ꯍꯦꯛ ꯄꯥꯡꯂꯕꯗꯤ ꯑꯩꯅ ꯃꯥꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯅꯥ ꯃꯊꯨꯝ ꯃꯌꯥꯝ ꯄꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯂꯒꯦ ꯍꯥꯏꯅꯅꯦ ꯅꯪꯅ ꯍꯥꯏꯌꯨ ꯃꯦꯃꯤ ꯑꯃꯨꯛꯁꯨ ꯃꯄꯨꯔꯣꯏꯕꯗ ꯋꯥꯍꯪ ꯑꯗꯨ ꯍꯥꯏꯔꯨꯔꯦ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯍꯟꯗꯛꯇꯤ ꯍꯥꯎꯕ ꯂꯥꯛꯇꯤ ꯂꯥꯛꯂꯦ ꯍꯥꯏꯕꯕꯨ ꯃꯁꯛ ꯑꯗꯣ ꯁꯥꯎꯅꯤꯡ ꯇꯧꯅ ꯄꯩꯗꯨꯅ ꯑꯗꯨꯝ ꯂꯥꯛꯂꯦ ꯃꯦꯃꯤꯅ ꯍꯪꯕꯒ ꯑꯃꯠꯇ ꯈꯨꯝꯗꯦ ꯏꯅꯥꯈꯨꯟꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯛꯑꯦꯗꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯁꯒꯣꯜ ꯑꯔꯥꯡꯕꯤꯗꯨꯒꯤ ꯂꯩꯐꯝꯕꯨ ꯈꯪꯒꯗ꯭ꯔꯣ ꯈꯪꯉꯤ ꯀꯩꯅꯣ ꯑꯁ ꯅꯪꯁꯤꯗꯤ ꯀꯌꯥꯗ ꯍꯥꯏꯔꯤꯕ ꯄꯥꯟꯖꯤꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯀꯩꯅꯣ ꯉꯁꯤꯗꯤ ꯉꯔꯥꯡ ꯇꯧꯈꯤꯕꯒ ꯃꯥꯟꯅꯗꯦꯅ ꯃꯑꯣꯡꯒꯁꯦ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦꯅ ꯅꯍꯥꯟꯈꯩꯗꯤ ꯑꯩꯕꯨ ꯀꯩꯝꯇ ꯎꯕꯤꯗꯕꯗꯥꯏꯅꯦ ꯂꯣꯏꯅ ꯃꯤꯔꯥꯏꯕꯤꯔꯒ ꯉꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯏꯇꯦꯡ ꯂꯧꯔꯝꯗꯥꯏꯗ ꯑꯩꯕꯨ ꯂꯧꯁꯤꯡꯅꯩ ꯌꯥꯝꯅ ꯍꯩ ꯀꯥꯏꯅꯒ ꯊꯦꯝꯂꯛꯄ ꯑꯩꯗꯤꯅꯦ ꯉꯔꯥꯡ ꯅꯣꯏꯅ ꯊꯧꯁꯥꯈꯤꯗꯕ ꯃꯤꯗꯨꯅꯤ ꯀꯩꯅꯣ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯏꯕꯨꯡꯉꯣ ꯁꯥꯎꯐꯝ ꯊꯣꯛꯏ ꯌꯦꯡꯉꯣꯏ ꯑꯩ ꯅꯪꯉꯣꯟꯗꯅꯦ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯅꯦ ꯅꯪꯕꯨ ꯃꯇꯨꯡ ꯁꯥꯎꯍꯜꯂꯔꯣꯏꯀꯣ ꯑꯗꯨꯕꯨꯅꯦ ꯑꯩꯁꯨꯅꯦ ꯏꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯔꯥꯡ ꯇꯧꯕꯗꯨꯅꯅꯦ ꯇꯧꯕꯅꯤꯀꯣ ꯅꯪ ꯁꯥꯎꯅꯨ ꯑꯗꯨꯗꯒꯤꯗꯤ ꯍꯥꯎꯕ ꯈꯧꯗꯦꯝꯗꯨꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎ ꯑꯗꯨꯗꯒꯤ ꯆꯦꯖꯦꯠ ꯑꯃ ꯂꯧꯊꯣꯔꯛꯂꯦ ꯆꯦꯖꯦꯠ ꯑꯗꯨꯗ ꯎꯃꯪꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯛꯂꯛꯂꯦ ꯑꯗꯨꯒ ꯇꯨ ꯁꯤꯒꯤ ꯎꯃꯪꯒꯤ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯂꯝꯂꯣꯡ ꯑꯅꯤ ꯐꯥꯡꯕ ꯑꯁꯦ ꯑꯁ꯭ꯋꯥꯏꯗ ꯁꯒꯣꯜ ꯑꯁꯤ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯤ ꯃꯁꯤꯗ ꯃꯅꯥꯏ ꯊꯥꯗꯨꯅ ꯌꯦꯡꯍꯜꯂꯨꯔꯣ ꯏꯅꯥꯈꯨꯟꯕ ꯅꯨꯄꯥꯗꯨꯅ ꯍꯔꯥꯎꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯌꯦꯡꯍꯜꯂꯨꯔꯦ ꯑꯗꯨꯗꯒꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯏꯅꯥꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯗꯨꯅ ꯍꯥꯎꯕꯕꯨ ꯃꯅꯥꯏꯁꯤꯡꯗ ꯁꯦꯕꯥ ꯇꯧꯍꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯈ꯭ꯔꯦ ꯃꯦꯃꯤꯁꯨ ꯃꯄꯨꯔꯣꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯁꯥꯎꯕ ꯐꯔꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯥꯎꯕꯗꯤ ꯃꯦꯃꯤꯗ ꯁꯥꯎꯕ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯎꯕ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯅ ꯆꯥꯅꯤꯡꯕꯇ ꯆꯥ ꯁꯦꯠꯅꯤꯡꯕꯇ ꯁꯦꯠ ꯂꯩꯔꯛꯄꯅ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯃꯗꯥꯎ ꯌꯥꯗꯕꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯈꯧꯖꯥꯎ ꯃꯥꯡꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯥꯅꯔꯛꯂꯝꯃꯤ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯃꯁꯦꯟ ꯊꯥꯗꯣꯛꯇꯨꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯐꯪꯗ꯭ꯔꯕꯗ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯂꯩꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯀꯣꯅꯨꯡꯗꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯂꯂꯣꯟꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯌꯥꯝꯅ ꯍꯩꯕ ꯄꯥꯟꯖꯤ ꯑꯃ ꯂꯩ ꯍꯥꯏꯕꯅꯤ ꯃꯥꯅ ꯂꯂꯣꯟꯕ ꯑꯗꯨꯒꯤ ꯁꯒꯣꯜ ꯑꯔꯥꯡꯕꯤ ꯑꯃ ꯃꯥꯡꯈ꯭ꯔꯕꯗ ꯀꯅꯥꯅꯁꯨ ꯊꯤꯕ ꯐꯪꯗ꯭ꯔꯕꯗ ꯃꯥꯅ ꯇꯥꯛꯄ ꯃꯐꯝꯗ ꯆꯠꯂꯨꯕꯗ ꯐꯪꯉꯤ ꯍꯥꯏꯌꯦ ꯃꯥꯕꯨ ꯑꯃꯨꯛꯇ ꯌꯦꯡꯍꯟꯁꯦ ꯍꯩ ꯀꯅꯥ ꯂꯩ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯄꯨꯔꯛꯎ ꯍꯧꯖꯤꯛꯃꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏꯁꯤꯡꯅ ꯍꯥꯎꯕꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯦ ꯅꯤꯡꯊꯧꯅ ꯅꯪꯂꯥ ꯌꯥꯝꯅ ꯍꯩꯕ ꯄꯥꯟꯖꯤ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯌꯨ ꯑꯩꯒꯤ ꯃꯥꯡꯈꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯀꯅꯥꯅ ꯍꯨꯕꯅꯣ ꯀꯥꯏꯗ ꯂꯩ ꯍꯥꯏꯌꯨ ꯍꯥꯎꯕ ꯃꯤꯍꯨꯟ ꯑꯗꯨ ꯀꯟꯅ ꯆꯣꯡꯕꯅ ꯂꯣꯏꯔꯦ ꯀꯤꯕꯅꯁꯨ ꯃꯁꯥꯗꯣ ꯆꯦꯡꯈꯩꯕꯒꯨꯝꯅ ꯅꯤꯛꯂꯦ ꯏꯅꯤꯡꯊꯧ ꯍꯌꯦꯡ ꯐꯥꯎꯗ ꯃꯇꯝ ꯄꯤꯕꯤꯌꯨꯕ ꯑꯩ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯊꯥꯗꯖꯈꯤꯒꯦ ꯅꯤꯡꯊꯧ ꯑꯗꯨ ꯍꯥꯎꯕꯅ ꯅꯤꯛꯄ ꯑꯗꯨꯗ ꯆꯤꯡꯅꯔꯛꯂꯦ ꯍꯦ ꯅꯣꯡꯃꯗꯤ ꯂꯥꯏꯔꯗꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯤꯔꯣꯏ ꯉꯥꯏꯕ ꯌꯥꯔꯣꯏꯀꯣ ꯅꯪ ꯍꯧꯖꯤꯛꯃꯛ ꯍꯥꯏꯒꯦꯔꯥ ꯍꯥꯏꯔꯣꯏꯔꯥ ꯍꯥꯏꯌꯨ ꯅꯪꯅ ꯍꯥꯏꯔꯣꯏ ꯍꯥꯏꯔꯒꯅ ꯅꯅꯥꯝꯗ ꯇꯠꯇ꯭ꯔꯤ ꯐꯥꯎꯕ ꯅꯔꯣꯜꯗ ꯆꯨꯝꯗ꯭ꯔꯤ ꯐꯥꯎꯕ ꯐꯨꯒꯅꯤ ꯈꯪꯉꯨ ꯍꯥꯎꯕ ꯀꯤꯕꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯋꯥꯈꯜ ꯐꯥꯊꯔꯒ ꯏꯅꯤꯡꯊꯧ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯁꯤꯡꯂꯕ ꯄꯥꯟꯖꯤ ꯐꯥꯎꯕ ꯃꯥꯡꯈ꯭ꯔꯤꯕ ꯄꯣꯠ ꯑꯗꯣ ꯐꯪꯅꯕ ꯍꯣꯠꯄ ꯈꯣꯠꯄ ꯆꯪꯉꯦ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯄꯤꯕꯤꯌꯨ ꯑꯩ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯍꯨꯔꯥꯟꯕꯗꯣ ꯍꯥꯏꯖꯒꯦꯕ ꯑꯁꯨꯛ ꯂꯥꯏꯈ꯭ꯔꯕ ꯄꯣꯠꯁꯤ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯕ ꯅꯪꯕꯨ ꯀꯔꯝꯅ ꯂꯧꯁꯤꯡ ꯂꯩꯕ ꯄꯥꯟꯖꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯩ ꯀꯅꯥ ꯂꯩ ꯆꯤꯟꯊꯤꯕ ꯑꯁꯦ ꯀꯩꯁꯨꯝꯁꯪꯗ
ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯨ ꯀꯔꯤꯁꯨ ꯄꯤꯖ ꯄꯤꯊꯛꯇꯅ ꯊꯝꯃꯨ ꯑꯁꯨꯝꯅ ꯍꯥꯎꯕ ꯃꯝꯇ꯭ꯔꯤꯛ ꯃꯝꯂꯕ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯂꯪꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯂꯦ꯫ ꯍꯥꯎꯕ ꯑꯃꯝꯕ ꯀꯩꯁꯨꯝꯁꯪꯒꯤ ꯀꯥ ꯑꯗꯨꯗ ꯍꯟꯒꯠ ꯍꯟꯗꯥ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯅ ꯆꯠꯂꯤ꯫ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯏꯁ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯕꯨ ꯊꯥꯗꯣꯛꯅꯕ ꯎꯄꯥꯏ ꯑꯃ ꯁꯤꯟꯕꯤꯔꯛꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯆꯥꯔ ꯊꯛꯇꯕꯅ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯕ ꯇꯥꯔꯦꯗꯀꯣ꯫ ꯑꯁ ꯑꯩꯅ ꯃꯉꯣꯟꯗ ꯁꯥꯎꯗꯅ ꯄꯩꯗꯅ ꯂꯩꯕꯗꯣ ꯂꯩꯖꯔꯝꯒꯗꯕꯅꯤꯀꯣ, ꯂꯨꯅ ꯇꯧꯕꯤꯔꯝꯒꯗꯕꯅꯦꯃꯤ꯫ ꯏꯁ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯥꯎꯕ ꯀꯩꯁꯨꯝꯁꯪꯒꯤ ꯌꯣꯠꯅ ꯈꯥꯔꯤꯕ ꯑꯗꯨ ꯃꯨꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯀꯟꯕꯅ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯊꯣꯡꯗꯣ ꯑꯃꯨꯛ ꯗꯣꯡ ꯗꯣꯡ ꯊꯤꯜꯂꯤ꯫ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯈꯨꯝꯕꯤꯔꯛꯇ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄꯅ ꯀꯩꯁꯨꯝꯁꯪ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯝꯂꯝꯃꯤ꯫ ꯍꯥꯎꯕ ꯇꯧꯐꯝ ꯈꯪꯗꯅ ꯆꯠꯅ ꯆꯠꯅ ꯎꯔꯨꯝ ꯎꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯁ ꯑꯩꯁꯦ ꯑꯩꯒꯤ ꯂꯩꯁꯦ ꯋꯥ ꯑꯃꯇ ꯉꯥꯡꯂꯝꯃꯣꯏꯗꯕꯅꯤꯀꯣ꯫ ꯑꯩꯅ ꯁꯒꯣꯜ ꯑꯗꯣ ꯂꯣꯠꯆꯔꯝꯗ꯭ꯔꯗꯤ ꯁꯤ ꯊꯣꯛꯑꯝꯃꯣꯏꯗꯕꯅꯤꯀꯣ꯫ ꯍꯦ ꯑꯩꯒꯤ ꯂꯩ ꯅꯪꯒꯤ ꯅꯔꯥꯜꯅꯤꯀꯣ, ꯃꯁꯤ ꯄꯨꯝꯕꯅꯦ ꯂꯩ ꯅꯪꯒꯤ ꯅꯔꯥꯜꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯁꯅꯥ ꯈꯧꯖꯥꯎꯁꯤꯡ ꯑꯗꯨ ꯍꯨꯔꯥꯜꯂꯤꯕ ꯃꯤ ꯑꯗꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯈꯤ꯫ ꯂꯩꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯝꯐꯝ ꯍꯥꯏꯗꯣꯛꯂꯒ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯡꯈꯤꯕ ꯄꯣꯠ ꯊꯤꯕ ꯍꯩꯕ ꯍꯨꯔꯥꯟꯕ ꯐꯥꯕ ꯉꯝꯕ ꯄꯥꯟꯖꯤ ꯑꯃ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯈ꯭ꯔꯦ ꯇꯥꯕꯗ ꯂꯩ ꯀꯧꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯥꯅꯤ ꯈꯪꯂꯛꯂꯅꯤ ꯍꯥꯏꯗꯨꯅ ꯂꯩ ꯑꯗꯨꯅ ꯄꯥꯈꯠꯈꯤꯕꯅ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡꯁꯪꯕꯁꯤꯡ ꯑꯗꯨꯗ ꯄꯥꯟꯖꯤ ꯑꯗꯨꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯇꯥꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯡꯁꯪꯕꯁꯤꯡ ꯑꯗꯨꯅ ꯍꯥꯟꯅꯗꯒꯤ ꯂꯩ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕꯅꯤꯅ ꯌꯥꯔꯛꯂꯝꯃꯤ꯫ ꯂꯩꯅ ꯇꯨꯃꯤꯟꯅ ꯍꯥꯎꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛ ꯇꯥꯕꯒ ꯃꯄꯥ ꯆꯥꯅ ꯍꯥꯎꯕꯅ ꯍꯦ ꯂꯩ ꯅꯪꯅ ꯂꯣꯏ ꯊꯣꯛꯍꯟꯕꯅꯤꯀꯣ, ꯅꯪꯕꯨ ꯑꯣꯏꯅ ꯉꯥꯛꯄꯤꯔꯣꯏ꯫ ꯅꯪꯁꯦ ꯄꯪꯉꯤꯗꯀꯣ, ꯉꯥꯏꯍꯥꯛꯀꯤ ꯑꯔꯪ ꯑꯔꯥꯛꯇ ꯀꯔꯤꯒꯤ ꯉꯥꯎꯔꯨꯔꯤꯅꯣ? ꯅꯪꯁꯦ ꯐꯠꯇꯦꯗꯀꯣ ꯂꯩ ꯅꯪ ꯐꯠꯇꯦꯗꯀꯣ, ꯅꯪꯕꯨ ꯑꯣꯏꯅ ꯉꯥꯛꯄꯤꯔꯣꯏ ꯍꯥꯏꯅ ꯍꯥꯎꯕꯅ ꯃꯥꯒꯤ ꯃꯔꯩꯗ ꯆꯩꯖꯔꯤꯉꯩꯗ ꯂꯩ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯂꯩ ꯀꯧꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯈ꯭ꯔꯦ꯫ ꯍꯩꯃꯥ ꯑꯍꯩꯕ ꯄꯥꯟꯖꯤ ꯑꯁꯤꯅ ꯑꯩꯅ ꯍꯨꯕꯅꯦ ꯈꯪꯈ꯭ꯔꯦ, ꯑꯩ ꯀꯃꯥꯏ ꯇꯧꯅꯤ? ꯑꯩꯅ ꯍꯨꯔꯥꯜꯂꯤꯕ ꯁꯅꯥ ꯇꯪꯈꯥꯏꯁꯦ ꯃꯉꯣꯟꯗ ꯈꯥꯏꯔꯒꯦ ꯍꯥꯏꯗꯣꯛꯇꯅꯕ꯫ ꯑꯁꯤ ꯈꯟꯅ ꯂꯩꯅ ꯊꯣꯉꯥꯛꯄꯁꯤꯡꯗ ꯀꯩꯁꯨꯝꯁꯪꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯡꯗꯣꯛꯍꯜꯂꯦ꯫ ꯊꯣꯡ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯍꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯂꯣꯏꯗꯣꯏ ꯖꯥꯠꯂꯥ? ꯑꯁ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯁꯦ ꯂꯧꯊꯣꯛꯄ ꯂꯥꯛꯄ ꯑꯣꯏꯔꯝꯃꯗꯤ ꯐꯔꯅꯤꯗ꯫ ꯑꯗꯨꯕꯨ ꯂꯥꯞꯅ ꯂꯥꯇꯦꯟ ꯑꯃ ꯄꯥꯏꯗꯨꯅ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯤꯃꯤ ꯅꯪ ꯂꯥꯛꯑꯦꯗꯅ, ꯑꯩ ꯂꯧꯕ ꯂꯥꯛꯑꯦꯗꯅ ꯅꯪ ꯍꯥꯏꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯤꯃꯤꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ, ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯩꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯎꯕꯒꯤ ꯃꯈꯣꯡꯗ ꯀꯣꯟꯗꯨꯅ ꯀꯞꯂꯔꯦ꯫ ꯍꯦ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯄꯥꯟꯖꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯅꯪꯅ ꯑꯩꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯍꯨꯔꯥꯟꯕꯗ ꯃꯇꯦꯡ ꯄꯥꯡꯉꯦ ꯈꯪꯂꯤꯕꯗꯣ ꯑꯃꯨꯛꯇ ꯍꯥꯏꯗꯣꯛꯄꯤꯒꯅꯨꯕ꯫ ꯑꯩꯅ ꯁꯅꯥ ꯂꯨꯄꯥꯗꯣ ꯀꯣꯅꯨꯡꯒꯤ ꯃꯃꯥꯡꯗ ꯍꯧꯕ ꯀꯝꯐꯣꯏ ꯄꯥꯝꯕꯤ ꯑꯗꯨꯗ ꯐꯨꯝꯖꯤꯜꯂꯦ ꯍꯥꯏꯕꯗꯣ ꯅꯪ ꯍꯥꯏꯗꯣꯛꯄꯤꯒꯅꯨꯋꯣ꯫ ꯍꯥꯎꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯈꯪꯕ ꯁꯥꯗꯨꯅ ꯁꯦ ꯍꯧꯒꯠꯂꯨꯁꯦ ꯅꯨꯄꯤ ꯃꯆꯥ, ꯑꯩꯅ ꯈꯪꯂꯕ ꯂꯩꯔꯕ ꯋꯥꯔꯤꯁꯦ ꯅꯪꯅꯅꯦ ꯅꯔꯣꯜ ꯆꯨꯝꯂꯛꯄ ꯑꯁꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯕꯨꯅꯦ ꯑꯩꯅ ꯅꯤꯡꯊꯧꯗꯅꯦ ꯍꯨꯔꯥꯟꯕ ꯑꯁꯤ ꯅꯪꯅꯤ ꯍꯥꯏꯕ ꯇꯥꯛꯇꯕꯗꯤ ꯅꯪ ꯑꯩꯕꯨ ꯀꯩꯕꯤꯕ ꯉꯝꯒꯅꯤ? ꯍꯥꯏꯌꯨ꯫ ꯂꯩꯅ ꯄꯔꯞ ꯄꯔꯞ ꯆꯦꯟꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯂꯧꯔꯨꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯍꯧꯕ ꯊꯣꯡꯁꯪꯕ ꯑꯃꯅ ꯃꯉꯣꯟꯗ ꯁꯅꯥꯒꯤ ꯁꯦꯜ 10 ꯄꯤꯔꯝꯗ꯭ꯔꯕꯗꯤ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯂꯕꯗ ꯂꯩꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯁꯅꯥꯒꯤ ꯁꯦꯜ 10 ꯊꯣꯡꯁꯪꯕ ꯑꯗꯨꯗ ꯄꯤꯔꯝꯂꯦ꯫ ꯑꯗꯨꯕꯨ ꯂꯩꯅꯗꯤ ꯄꯥꯟꯖꯤ ꯑꯗꯨꯅ ꯃꯥꯅ ꯊꯣꯡꯁꯪꯕꯗ ꯄꯤꯔꯝꯂꯦ ꯍꯥꯏꯕꯗꯨ ꯈꯪꯂꯅꯤ ꯈꯟꯗꯨꯅ ꯁꯦꯜ 10 ꯑꯃꯗꯤ ꯊꯣꯡꯁꯪꯕꯅ ꯂꯧꯍꯧꯔꯦ ꯍꯥꯏꯗꯨꯅ ꯇꯝꯂꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯍꯥꯎꯕꯅ ꯐꯔꯦ ꯅꯪꯕꯨꯗꯤꯅꯦ ꯑꯩꯅ ꯀꯟꯕꯤꯔꯒꯦ, ꯑꯗꯨꯒꯅꯦ
ꯍꯨꯔꯥꯜꯂꯤꯕ ꯅꯨꯄꯥꯗꯨꯗꯤꯅꯦ ꯑꯩꯒꯅꯦ ꯑꯃꯨꯛꯇ ꯎꯅꯍꯜꯂꯨ ꯑꯩꯒꯤ ꯅꯥꯛꯇꯅꯦ ꯅꯪꯅ ꯑꯃꯨꯛꯇ ꯄꯨꯔꯛꯎ ꯄꯥꯟꯖꯤ ꯑꯗꯨꯗꯤ ꯌꯥꯔꯣꯏꯌꯦ ꯃꯥꯗꯤ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤꯅꯤ ꯃꯌꯥꯝꯕꯒ ꯃꯥꯒꯇ ꯂꯩꯕꯅꯤ ꯃꯥꯕꯨ ꯗꯟꯗꯤ ꯐꯪꯍꯟꯕꯤꯒꯅꯨꯋꯣ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯥꯗꯤ ꯌꯥꯝꯁꯨ ꯂꯥꯏꯔꯖꯔꯦ ꯃꯥꯅ ꯗꯟꯗꯤ ꯐꯪꯗꯧ ꯁꯔꯨꯛ ꯗꯟꯗꯤꯗꯣ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯐꯪꯍꯟꯕꯤꯌꯨ ꯑꯩ ꯏꯁꯥꯅ ꯌꯥꯖꯔꯦ ꯍꯥꯎꯕ ꯂꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯝꯃꯤ ꯐꯔꯦ ꯐꯔꯦ ꯅꯪ ꯆꯠꯂꯣ ꯅꯤꯡꯊꯧꯒꯤ ꯄꯥꯎ ꯄꯨꯕꯁꯤꯡꯅ ꯎꯈ꯭ꯔꯒ ꯆꯤꯡꯅꯈ꯭ꯔꯒꯅꯤ ꯑꯩꯅꯅꯦ ꯍꯨꯔꯥꯟꯕ ꯑꯗꯨꯗꯤ ꯅꯤꯡꯊꯧꯗ ꯍꯥꯏꯕꯤꯔꯔꯣꯏꯒꯦ ꯆꯠꯂꯣ ꯆꯠꯂꯣ ꯂꯩ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯂꯥꯛꯂꯒ ꯍꯥꯎꯕꯕꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯄꯨꯔꯛꯂꯦ ꯅꯤꯡꯊꯧ ꯍꯥꯎꯕꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯅꯨꯡꯁꯤꯗꯅ ꯌꯦꯡꯂꯒ ꯅꯪꯅ ꯍꯨꯔꯥꯟꯕ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯒꯤ ꯂꯩꯐꯝ ꯇꯥꯛꯇꯕꯅꯤ ꯅꯪ ꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯗꯟꯗꯤ ꯐꯪꯂꯛꯀꯅꯤ ꯈꯪꯉꯨ ꯅꯪ ꯑꯗꯨꯕꯨ ꯍꯥꯎꯕꯗꯤ ꯍꯥꯏꯅꯤꯡꯗꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯥꯔꯛꯂꯔꯣꯏ ꯈꯪꯂꯕꯗ ꯍꯥꯎꯕꯅ ꯐꯔꯦ ꯅꯤꯡꯊꯧ ꯑꯩ ꯍꯥꯏꯔꯒꯦ ꯑꯗꯨꯕꯨ ꯑꯩꯅꯦ ꯍꯨꯔꯥꯟꯕ ꯑꯗꯨꯕꯨꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯁꯅꯥ ꯈꯧꯖꯥꯎ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨ ꯈꯛꯇꯃꯛ ꯇꯥꯛꯂꯒꯦ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯍꯥꯏꯔꯣꯅꯦ ꯄꯥꯟꯖꯤ ꯅꯪꯅꯅꯦ ꯍꯨꯔꯥꯟꯕ ꯑꯗꯣ ꯍꯥꯏꯔꯔꯣꯏ ꯍꯥꯏꯔꯕꯁꯨꯅꯦ ꯁꯅꯥꯒꯤ ꯂꯩꯐꯝ ꯑꯗꯨꯗꯤꯅꯦ ꯑꯩꯉꯣꯟꯗ ꯇꯥꯛꯂꯣ ꯍꯥꯎꯕꯅ ꯁꯅꯥꯒꯤ ꯂꯩꯐꯝ ꯑꯗꯨ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯌꯦꯡꯂꯨꯕꯗ ꯇꯧꯗꯨꯅ ꯌꯦꯡꯂꯨꯕꯗ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯐꯝꯅꯥꯏꯕ ꯈꯔꯗꯤ ꯄꯥꯟꯖꯤ ꯑꯗꯨꯕꯨ ꯊꯥꯖꯔꯝꯗꯦ ꯄꯥꯟꯖꯤ ꯁꯥꯁꯤꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯐꯝꯅꯥꯏꯕ ꯈꯔ ꯄꯨꯟꯁꯤꯟꯗꯨꯅ ꯀꯩꯁꯨꯝꯁꯪꯒꯤ ꯊꯣꯡꯁꯪꯕꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯡꯁꯪꯕ ꯑꯗꯨꯅꯗꯤ ꯄꯩꯁꯥ ꯆꯥꯔꯨꯕꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯐꯝꯅꯥꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯀꯥꯎꯕ ꯀꯧꯕ ꯐꯝꯅꯥꯏꯕ ꯑꯃ ꯌꯥꯎꯔꯝꯃꯤ ꯀꯥꯎꯕ ꯑꯁꯤ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯌꯥꯝꯅ ꯊꯥꯖꯕ ꯐꯝꯅꯥꯏꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯀꯥꯎꯕꯅ ꯏꯅꯤꯡꯊꯧꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯕꯨ ꯍꯦꯛꯇ ꯊꯥꯖꯕꯁꯦ ꯂꯥꯟꯒꯅꯤ ꯄꯥꯟꯖꯤ ꯅꯠꯇꯕ ꯃꯤ ꯑꯃꯅꯁꯨ ꯁꯣꯏꯗꯨꯅ ꯁꯅꯥ ꯈꯧꯖꯥꯎꯗꯨꯒꯤ ꯄꯨꯡꯐꯝꯗꯣ ꯁꯣꯏꯗꯨꯅ ꯈꯪꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯇꯣꯞꯄ ꯆꯥꯡꯌꯦꯡ ꯑꯃꯒ ꯑꯃꯨꯛꯇ ꯇꯧꯁꯤ ꯄꯥꯟꯖꯤ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯀꯥꯎꯕꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯝꯃꯤ ꯅꯤꯡꯊꯧꯅ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯀꯥꯎꯕ ꯅꯪꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯌꯥꯝꯅ ꯆꯨꯝꯃꯤꯅꯦꯍꯦ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯐꯨ ꯃꯆꯥ ꯑꯃꯗ ꯍꯪꯉꯣꯏ ꯑꯃ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯎꯕꯕꯨ ꯗꯔꯕꯥꯔꯗ ꯀꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯀꯥꯎꯕꯅ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦ ꯂꯧꯁꯤꯡ ꯂꯩꯔꯕ ꯄꯥꯟꯖꯤ ꯅꯪꯅ ꯁꯦꯡꯅ ꯂꯣꯏꯅ ꯈꯪꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯆꯐꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯛ ꯑꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯒꯅꯤ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯛ ꯑꯁꯦ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯍꯥꯎꯕ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯟꯖꯤꯟꯅꯔꯝꯃꯤ ꯑꯣ ꯍꯥꯎꯕ ꯑꯩ ꯉꯁꯤꯗꯤ ꯂꯣꯏꯔꯦꯗꯅ ꯅꯍꯥꯟꯅ ꯂꯩ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯄꯤꯔꯛꯄ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯑꯩꯁꯦ ꯆꯦꯟꯖꯔꯝꯒꯗꯕꯅꯤꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯩ ꯁꯥꯔꯦ ꯑꯍꯦꯟꯕ ꯄꯥꯝꯂꯨꯗꯅ ꯂꯣꯏꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯁꯨꯝꯅ ꯍꯥꯎꯕ ꯃꯥꯒꯤ ꯑꯋꯥꯐꯝꯗ ꯇꯥꯕꯒ ꯄꯥꯈꯠꯄꯒꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯕꯗꯨ ꯍꯧꯔꯛꯂꯝꯃꯤ ꯍꯥꯎꯕ ꯑꯁꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯑꯃꯗꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯌꯥꯝꯅ ꯁꯥꯟꯅ ꯆꯣꯡꯕ ꯉꯝꯃꯤ ꯍꯩ ꯍꯥꯏꯗꯨꯅ ꯍꯪꯉꯣꯏ ꯍꯪꯉꯣꯏ ꯍꯥꯏꯅꯁꯨ ꯀꯧꯅꯔꯝꯃꯤ ꯃꯍꯥꯛꯅ ꯁꯨꯝ ꯋꯥꯈꯜ ꯈꯜꯂꯝꯕꯗꯒꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯆꯦꯟꯅ ꯆꯣꯡꯅ ꯁꯥꯟꯅꯖꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯀꯥꯎꯕꯅ ꯃꯆꯤꯟꯗ ꯑꯣ ꯂꯥꯏꯕꯛ ꯊꯤꯔꯦꯗꯀꯣ ꯍꯪꯉꯣꯏ ꯅꯪꯁꯦ ꯆꯐꯨ ꯑꯁꯤꯅ ꯅꯪꯒꯤ ꯁꯤꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯍꯟꯗꯧꯔꯤꯀꯣ ꯍꯥꯏꯅ ꯀꯟꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯥꯟ ꯆꯥꯅ ꯊꯣꯛꯈ꯭ꯔꯦ ꯃꯗꯨꯗ ꯐꯝꯅꯥꯏꯕꯁꯤꯡ ꯑꯃꯗꯤ ꯅꯤꯡꯊꯧꯁꯤꯡꯁꯨ ꯀꯔꯝꯅ ꯍꯪꯉꯣꯏꯅꯤ ꯆꯐꯨꯗ ꯌꯥꯎꯔꯤꯕꯁꯤ ꯈꯪꯂꯤꯅꯣ ꯍꯥꯏꯗꯨꯅ ꯉꯛꯂꯦ ꯑꯃꯗꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯃꯥꯕꯨ ꯊꯥꯖꯔꯨꯗꯕꯒꯤ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯗꯨꯅ ꯃꯥꯕꯨ ꯌꯥꯝꯅ ꯕꯦꯕꯥꯔ ꯇꯧꯅꯔꯦ ꯅꯤꯡꯊꯧꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯩꯕ ꯄꯥꯟꯖꯤ ꯅꯪꯗꯤ ꯌꯨꯝ ꯑꯆꯧꯕꯗ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯥꯏꯗꯨꯅ ꯅꯪꯒꯤ ꯅꯆꯥꯁꯤꯡ ꯅꯨꯄꯤꯁꯤꯡ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯂꯩꯒꯗꯕꯅꯤ ꯐꯖ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯇꯅ
ꯑꯁꯤ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯍꯥꯎꯕꯕꯨ ꯊꯥꯒꯠꯅꯔꯝꯃꯤ꯫ ꯍꯥꯎꯕ ꯃꯁꯥ ꯐꯥꯎꯕ ꯃꯪꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯗꯨꯗꯒꯤ ꯆꯐꯨ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯗꯨꯅ ꯂꯧꯔꯛꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯥꯎꯕ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯊꯣꯔꯛꯄꯗ ꯆꯟꯅ ꯆꯟꯅ ꯋꯥꯈꯜ ꯇꯧꯏ꯫ ꯏꯁ ꯁꯤꯔꯝꯅꯤꯗ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯃꯇꯨꯡ ꯀꯩ ꯊꯣꯛꯂꯛꯀꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯁꯣꯏꯗꯅ 3ꯂꯛ ꯐꯥꯎꯕꯗꯤ ꯆꯨꯝꯈ꯭ꯔꯦ, ꯑꯗꯨꯕꯨ 4ꯔꯛ ꯁꯨꯕꯗ ꯑꯩꯒꯤ ꯁꯣꯏꯐꯝ ꯑꯣꯏꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯩ ꯂꯩ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯄꯤꯔꯛꯄ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯦ ꯄꯨꯗꯨꯅ ꯀꯥꯏꯗꯅꯣꯝ ꯆꯠꯈ꯭ꯔꯒꯦ, ꯀꯅꯥꯗꯁꯨ ꯍꯥꯏꯔꯝꯗꯅ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯉꯥꯛꯄꯤꯔꯝꯂꯒ ꯍꯥꯎꯕ ꯆꯠꯈꯤꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯃꯁꯛꯁꯨ ꯎꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯆꯥꯁꯤꯡꯒꯗꯤ ꯅꯤꯡꯊꯧꯅ ꯌꯨꯝ ꯑꯆꯧꯕ ꯑꯃ ꯄꯤꯕꯤꯗꯨꯅ ꯍꯦꯛ ꯍꯦꯛ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯍꯟꯈꯤꯔꯝꯃꯤ꯫